Agnipath Recruitment Rally Manipur ki district pumnamaki oina Indian Army na Agnipath Recruitment Rally mamangda Dimapur da pangthokani haina tawramba adu nauna matam leple amasung sahi asigi November 12 dage December mga fawba Manipur gi lay makhongdo ina pangthoklagane rally asida saruk yanabage registration hanana July mga dagi haukhre amasung lakliba August 3 fawba hangane hanana register tawkhraba candidate sing amukhan na register tawbagi mathau tadre rally asida saruk yaning ba candidate pumnamak na notification da yauriba sing asi ningthina Khangjingadaba khangalle notification amasung hena kupthaba warol sing www.joinindianarmy.nic.in dage phangani haina Lieutenant Colonel Mohit Vaishnava PRO Defense Imphal gi cherol amana phongdorokle Urea bag chamri fare hairibadu nominee gi godown da thambane Deven Pakising district ki Wabugai Lamkhai Bazar dage dukan amada Wabugai MLA gi ni haiba urea bag chamri rom paiduna leirambadagi tha sigi taraga mathoida Lomi sin missing gi apun balub loksal na fagale haina media da phongdoki bo wafam sing adu yamna laibak thivane urea sing adu black lalonba tauna ba thamba na te hianglam esigi MLA Dr. Y Radhesyam dage amuk singlaki haiduna lauraga Wabugai lamkhai ge lomi singda yenthona ba numit kharani gi oina nominee gi godown da thamba urea ni haina Wabugai esigi MLA Dr. Usam Debe na phongdorokle hiram asiga mari leinana ngarang Wabugai lamkhai da hianglam esigi MLA Dr. Y Radhesyam yauna pangthokpa paumi singa unaba mada MLA Debe na makha taraduna hai Wabugai esigi oina handaki lawrok asigi urea bag lising nipan mathau tabada agriculture department na urea bag lising ani hanana piraktuna ACSigi tongan ba mafam da yenthokhe hairiba urea yenthokpa aduda urea masing yamdabana maram oiraga Wabugai lamkhai ge area si thungba ngamkhide adubu mafam adugi miyamda yenanabagidammak yumthangnariba hianglam esigi MLA da haijaduna hianglam amadi Wabugai ge esigi mi punaladiba Wabugai lamkhai ge lawmi singda yenthoknaba urea bag chamri adu mahake share laktringai ge numit kharani gi oina lawbane hairiba urea adu mahaki agriculture gi nominee M Haribala ge mapuroiba shanti gi dukan gi godown da thamduna yenthoknaba numit ngairibane adubu pau phaunaba watpadage loksal na hiram asida mapung phana thijindringai da urea asibu black market ki damak paisinduna thamlambage mawongda media da thamlakpa si yamna laibak thivane loinana mahaki maiki dagisu urea yenbagi thabak thamoi sengna tawduna Wabugai esida mamangi MLA na mawong maril taramdabana maram oidaga lawmi singna thengnariba awaba adu kokhananaba wasak amagi makhada thabak tawribane maram asina loksal nasu mahaki thamoi sengna tawriba thabak asibu khangbiduna Wabugai gi lawmi singi awabada punna saruk yaminasi haike paumi singa unabadu da saruk yake ba hianglam esigi MLA Dr. Y Radhesyam na hai Wabugai lamkhai kaithelda pairiba urea adu black market ki damak paisinduna thamlamba nate urea adu department na hianglam esigi oina de marang kaina pirakpana Wabugai gi anoba urea ama piraktringai ge numit kharani gi oina pikhibane tawriba pumnamak asi lawmi miyam gi interest amade lamdamasi chathok hena puthokpa ngamnabagi pandamda tawkhibani haike Sasi Kumar na Health Director oire Manipur government na ngarang thokiba order amana Manipur Health Services ki additional director oiramba Dr. Khoirom Sasi Kumar Health Director oina promotion pikhre July 15 dage August mga fawba chathagadaba assembly session da punna sitting taraga mathoi leigane taranithoi suba Manipur Legislative Assembly gi ani suba session tha asigi July 15 dage August mga fawba chatharagane session asida punna sitting taraga mathoi leigane tang 15 dagi haugadoriba session asigi matangda ngarang ayuk pung 12 dagi numit jungba pung 12 fawba Manipur Legislative Assembly Speaker gi office chamber da Business Advisory Committee gi mifam famduna sitting kaya laigani haibana sing bawafam sing khanaduna lapthoke session gi ahuba numita Manipur Legislative Assembly gi laikhidraba member sing gi mafamda awaba phongdokane tang 13 gi budget estimate 2022-23 khanaba hogane mifam asida Manipur Appropriation number 3 Bill 2022 amade Manipur Appropriation number 5 Bill 2022 puthoktuna pass tawgane tongan ba bibak sing khanagadaba numit sing adudasu Business Advisory Committee gi mifamna lepnakhe tang manga session gi aroiba numitta Manipur Appropriation number 4 Bill 2022 puthokpa amasung bill adu khanaduna pass tawgane hana thangja numita sitting laitabadu handaki session asidade sitting laigane
ngaranggi Manipur Legislative Assembly gi Speaker TH Saitavratana Chairman oiduna pangthokiba BAC gi mifam duda Chief Minister N Biren Singha amade atai BAC gi member su yaukhe MLA tarada Chairman phampi khre Manipur government ki makhada leiba tongan ba government body sing amasung agency na chingba kayagi Chairman sing hapkibaga loinana Chief Minister na Chairman sing aduda sakhang se khusina khre Kairao Kendra gi MLA Laurembam Rameswar Mitaibu Planning and Development Authority PDA gi Chairman Wavgai Kendra gi MLA Dr. Usam Deven Singhabu Manipur Pollution Control Board ki Chairman Mayang Imphal Kendra gi MLA Kongkham Robindro Singhabu Manipur Industrial Development Corporation Limited Manitko gi Chairman Lamlai Kendra gi MLA Khongban Tabam Ibomsa Singhabu Manipur Handloom and Handicraft Development Corporation gi Chairman Pasoi Kendra gi MLA Shapam Kunja Kishore Singhabu Manipur Electronics Development Corporation Manitron gi Chairman Thanga Kendra gi MLA Tongbram Robindro Singhabu Manipur State Power Distribution Company Limited ki Chairman Uripo Kendra gi MLA Khwairakpam Ragumani Singhabu Manipur Renewable Energy Development Agency Manireda gi Chairman Wangjing Tentha Kendra gi MLA Paunam Brojen Singhabu Manipur Development Society gi Chairman Nauria Pakhang Lakpa Kendra gi MLA Sorai Sam KV Devibu Manipur State Women's Development Corporation Limited ki Chairman Thanlon Assembly Constituency ki MLA Bungjagin Baltebu Manipur Tribal Development Corporation ki Chairman amasung Ulka Salambu Manipur State Commission for Women ki Chairman oina khankhre Nauna Chairman khalabasing asida ngarang Chief Minister N Biren Singhana sakhang se khusina khre haide Sahi Taraga Nipan dagi Yankai Gamapan Paubugi Manung Dalaiba Miyoy Singna Lemna COVID-19 gi precautionary dose kapage drive ngasi dagi CM Biren na hogdokre Manipur gi miyambu COVID-19 laisad asidagi ngakthong nabagi damakta Manipur lengang na lokhalakpa section thawrang singgi saruk ama oina sahi Taraga Nipan dagi Yankai Gamapan Paubugi Manung Dalaiba Miyoy Singna Lemna COVID-19 precautionary dose kapage drive ngasi dagi Chief Minister N Biren na mahaki secretary ta hogdokre Razai Khulen gi Khunja Singna State Board nongin ngak sen bagi thabak sathare nongin hatpada fine lupa lising tara lawe Ismail Razai Manipur lengak na Manipur gi State Flower oiriba Siroi Lily amade State Animal oiriba Sangai ningthi na ngak sen baga loina na makoi gi mingda festival pangthoklabasu State Board oiriba nongin nongma gi musilakpadage pungmut khiba yabagi akiba leire Maduna State Board oiriba nongin kadana bagidamak Wildlife and Environment Protection Organization Manipur amade Razai Khulgi Khunja Singha loinana akan bathavak laukhatli haina organization asigi chairman Nava Volcano na phongdokhrei paumi singha unabaduda organization asigi vice chairman Wangkhemsa Samjai amade State Board nongin bungak sen bagi thavak sathariba Ukhrul district tagi kilometer marfuga mangarom chatlaga leiba Razai Khulen village ke Chairman Headman amade Village Authority gi lusingba singsu saruk yakhe Aroi bada tabi riba pumnamakpu thagatjari